Sangai Festival pangthokpa Yaningde Leibaki Asuk Luraba matang asida Sangai Festival pangthoknaba PR government asina sinliba asi tasengna yamna lali. Relief camp ta lairiba IDP sing chahi aniga tha taret mapung farakre masagi mayum mainatumna thadokpiduna thawaidang hinglabadi khanduna leingakna hangliba relief camp ta afangba khara charaga ngasi fawba wana khangli. Leingakki angamathau singna pijaba khara amadi masa na angamba sunomduna hingnaba upai oizari. Makoina masagi mayumda hanjinbagi numit adu kaidongaino IDP singna khutektuna ngaijariba asi leingakna sungasi fawba positive response thamoi sengna lobibagi mami ude asigumba mikap mirau kholtana nilaba matamasida Sangai Festival tauba haiba asi matang chade kona cha marak tauba yai maramasina miyamna Sangai Festival sarukyabiga haina Thobal Kiam Sifai Babu Bazar gi Club Taranipan amadi Women's Wing na fongdorakli ngasi phamiba mifam asi Touba Kiam Sifai Babu Bazar gi 18 clubs amadi Women's Wing na chinjaraga koi office ta koi phamjabani phamibasiki maramdi koi lakadoriba tang kunga mathoi asida Sangai Festival hogani haina tawbasi koi thawai hakchang yauni yajaningde haibadu phongdoknabagi damaktani maramdi lana maram oirakanda laibak thidana mayum makai hundoktana magi danjena dana nikem da laiba koi prajami oi kya marum sing asi ngasi phaw magi mayum da hanjanba ngamdana lairi maram asina aikoina asigumba mayam asi hanjanriba phawbagi bahara mai gi thaba asi koi tongjaningde haibagi numai tabadu tawba yaro haibadu phongdok jabani tachengna hairakanda koi manipur da uji laiba kibamsi akoigi president runi india government na koi manipur sida sigumba festival asi tawraga aikoigi manipur asi irang laitaba ade awana tadaba state ama oire haibadu uningbagi mawongsu koina pamjade aduna yaragadi akoi manipur da laiba jati kudingmakna aikoigi sigumba festival asi saruk yabiganu loina na aikoi punamakna akoi boycott tawsi haina hajani